Manipuri News.channel की माइकैदगी मियाम युफमदा मरोए पाउसिंग पिजुरी कुकी जो सिंह खुंडारी मफम सिंह मैतेई सिंह चथौसिन तौबा यारोय BBCC Ministry of Home Affairs amasung kuki su militant sing wari sanaduna su agreement sei amasang tokraba matung kuki zo council na National Highway number 2 Impal Dimapur lambi da miyam na maning tamna sato sin tawwa yanaba amadi nomugi tangai pada poje sing pusilakpa mari lena free movement hangtok pada yare haina laktok ki badu sanaba yaroi haina village volunteer coordinating committee ki thadar poserol amana hairi Committee asina thadorpa serol amada haribana su sangtoknabugidamakta actions oina National Highway number 2 Impal Dimapur lambi free movement hangtokpada yare haribasi nakal namatagi oiba warep oibagalena masi akan mawngda condemn tawi hariba warep asi miyam maru oina hujik tholiba kangluki irang asina hakchenana siteng phangliba stockholder sing tanaramdana loki warep amani maram aduna hariba warep asi chanaba yaroi kukizo miyamgi separate administration pidri phawba kukizo territory the Meitei Myanmar sing free movement tawba yaroi village volunteer coordinating committee ki maikidegi kuki zo council boycott tawre kuki zo council na laukthokki wari asig mai lena tolapa apatagi daita pumbalup aduna pujagadabani su group sing ase kuki zo miyam gi mihut ate makoina Indian government go su pack changtokna wari lobada ekoina yetpa lete loina su group singidamakta Manipuri territorial integrity sogatnaba khanba tarabasu haribo warep adu kuki zo miyamgi political oiba apamba amasung apunbagi oiba warep nate maram asina community asigi mi kudimakna amato oina pusenadana kuki zo miyamgi interest asinga thabak tawnabasu appeal tawri hairi Susanpur da BPIP lakpada thadok identity losan bayaroi Susanpur district ta asig tarawm da BP IP lakadriba asida thado culture ki dance bu kuki culture and dance oina udana thorang toriba asi thado community bu lana wonaba oibana masi yabangam loi han thado student association general headquarter ki wongang loi biki thado na thado ro sel aman hairi zero sin makha ta na haibana thado sing asi masa ki oiba culture and identity amasung tradition le jab kanglo amani kuki culture and dance haiba leite kuki sina Susanpur district ta BPIP lakpada ukadriba asi thado culture and dance ni Any kuki tribe haribasing asi masagi ethnic identity leitaba kanglup singi thadok singi miyoi kya ama kuki separatist singna hatkiba leire hadaktasu thadok cultural and society Assam gi chairman Nehakam Homjao yauna hatkiba gi thodok leiriba sini kuki su militant singna thadok gi miyoi kya hatkiba gi thodok kaya singasi thadok gi miyamna awaba kya khangduna lakli Susanpur da BPIP lakpagi program da thadok culture gi asengba adu utkadabani Thadok identity asik official record public program oina sakang bidadabani thadok sing justice amasung ingna singna leiba pami haina sirol asina palakli Susanpur gi S Molchang village Manipur dagi Manipur IRB oiba amangarang Myanmar da secret hairi Loina na military na Canadian and Defense Force KNDF ki kem ama tugai kre kusukulai kya marum phapangam kre haina pungtorli Thadok gi lusingba jomhau hatpada senaba kadar manga party daga suspend tawre KRA Asangi Thadok Literature Society ki chairman Nekam jomhau amang thagi kontra gi numidang da mayum dagi tamthina pu sairba matung da phadana pukraga miha chin halaga turian da thadok ki bagi thodok ta chinabani haiba ngasi sugi yanaba sahi ama sangtokpada yawriba kuki Revolutionary Army KRA ki kadar manga party asigi thabak taram singdagi kudak gi suspend tawre haina Lalu asigi General Secretary LS Gangtiana thokpa serol amana hairi Entrance test ke result na bayaroi desam sei ani yo ever diploma in elementary education tamnogi damakta diet center tara da pangthok ki entrance test ke result laukthokpada candidate singi maming matha roll number category amadi mark yarok tabana entrance test aje aranba mawng stare haina khangle maram masina inquiry committee semdana thigatri phawa entrance test ke result adu sana bayaroi amadi admission ki thabak thoram punamak thajalagani haina Democratic Student Alliance of Manipur desam na photolli Desam Secretary Education Oinam Romesh Nahai August Tara Diet Center Tara da Bangchok ki entrance test ke result haidorakpada aran moong kya satare habagi mayek sengbu kudam phangle Thadogi lusingba lehakam jomhau gi haksang phangkre asumba wayal phangde pawba matong mangam phangthokiroi Manipura hujik tholiba kanglu ki hana sunaba asi losinaba gi matang da Meitei CSO singawari sanaba da saruk yaro bugi damakta kuki militant singna hatkiba Thadogi lusingba Nehakam jomhau gi thawai yaw dabaksang turel amadagi phangbangam kre suspension of operation su agreement da kuyek piu da yawriba kuki Revolutionary Army KRA gi kadar manga mihat adu senai haina maral civil ekrabani serak thado NP Assam na thadar posel amada hai August kontra da Assam gi Karbi Along district manung chana leiba Manjada KRA UKDA amasung KLA gi militant singna
Neha Kam Jomhao Hatkibagi Thong Adu Akanwong the condemned away, Miatina, Happy Ramaba Tado Lusimba Aduki Tawaya Baksan, Pangbatarabasu Miat Asimatang the Sumba Wail, Pangdipawa Arweba Matomangam, Pangtok Danaba Tado in Peep Assam Tado, Association Tado, Literature Society Amazon Tado, Student Association Warep Lokre. Todo Asi Matanga Tado in P Asana Talio Dimansing Di, Lehakam Jomhao Hakibagi Todo Adu National Investigation Agency, the Tigalanba Marali Wissing Matuk Jandi. Panganba Tadogi Saktam Kahendanaba Tamagrena Namdana Kuki Manung Chanandaba Yare UDK KLA ga Kuyek Pinariba Su Sanahandabagrena Luxing Sigi militants Punamak Taktokiba Militants Singi Camp Hongtokiba Miat Citizenariba Suspension Operation the Kuyek Pikraba KRA UKDA KLA Amas Kuki Nesland Assembly Assam using Musing Paba, Lekidrabak Imung the Matik Shama Compassion Piva Masung, Kabia Longda, Lehakam Tado Peace Memorial, Nikat Piva, Asinasing Masing Yauri.